ꯑꯍꯥꯟꯕꯃꯛꯇꯗ ꯐꯤꯂꯝ ꯏꯔꯦꯟ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐꯔꯦꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯅ ꯄꯥꯊꯣꯛꯆꯔꯛꯄ ꯅꯠꯆꯗꯦ, ꯚꯥꯞꯅ ꯁꯥꯒꯠꯆꯗꯨꯅ ꯄꯥꯊꯣꯛꯆꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠꯁꯤꯟꯅꯔꯛꯄꯅ ꯊꯧꯕ ꯃꯣꯏꯔꯥꯡꯗꯒꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯥꯕꯜꯂꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯃꯃꯥ ꯊꯥꯕꯜꯂꯩꯅ ꯍꯧꯗꯣꯛꯄꯗꯣ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯃꯃꯤꯠꯇꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯉꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤ ꯍꯧꯗꯣꯔꯛꯏꯅꯣ?" ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯩꯖꯨꯞꯇꯣ ꯁꯨꯞꯆꯤꯜꯂꯒ ꯇꯨꯝꯂꯝꯃꯤ꯫ ꯊꯥꯕꯜꯂꯩꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯦ꯫ ꯃꯔꯝꯗꯤ ꯊꯣꯏꯕꯁꯦ ꯃꯊꯟꯇ ꯄꯣꯛꯄꯅꯤ, ꯃꯥꯒꯤ ꯃꯈꯥꯗ ꯃꯅꯥꯎꯁꯨ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯒ ꯃꯄꯥꯁꯨ ꯅꯧꯅ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯕꯜꯂꯩꯅ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯅ ꯌꯣꯛꯆꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯃꯨꯛ, "ꯏꯃꯥꯒꯤ ꯊꯣꯏꯕ, ꯆꯥꯛꯇꯣ ꯏꯃꯥꯅ ꯊꯣꯡꯕ ꯂꯣꯏꯔꯝꯃꯕꯅꯤ, ꯅꯪ ꯍꯣꯔꯦꯟ ꯑꯗꯨꯝ ꯊꯤꯔꯒ ꯆꯥꯔꯣ." ꯊꯣꯏꯕꯅ ꯑꯃꯨꯛ, "ꯍꯣꯏ ꯏꯃꯥ, ꯑꯩ ꯍꯣꯔꯦꯟ ꯊꯤꯔꯒ ꯆꯥꯔꯒꯦ." ꯃꯃꯥ ꯊꯥꯕꯜꯂꯩꯅ ꯑꯃꯨꯛ, "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯇꯨꯔꯦꯟꯁꯦ ꯃꯤ ꯉꯥ ꯃꯌꯥꯝ ꯐꯥꯅꯩ ꯍꯥꯏ, ꯑꯩꯁꯨ ꯐꯥꯔꯒ ꯌꯨꯡꯈꯤꯒꯦ." ꯍꯥꯏꯔꯒ ꯊꯥꯕꯜꯂꯩꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯉꯁꯥꯏ ꯃꯃꯥꯅ ꯊꯣꯡꯉꯝꯕ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯒ ꯃꯃꯥꯟꯅꯕ ꯃꯅꯤꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅꯗꯤ ꯈꯟꯕꯤꯔꯝꯒꯅꯤ, ꯋꯥꯔꯤ ꯑꯁꯤ ꯍꯟꯗꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯞꯗꯦꯠ ꯑꯁꯤꯅ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯦꯟꯅ ꯄꯥꯖꯔꯛꯄꯅꯤ꯫ ꯃꯊꯪꯒꯤ ꯄꯥꯔꯠ ꯑꯅꯤꯁꯨꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫